Youth Organization Sporting Club Y.O.S.C KHURAI na SINDUNA Maheiroi Sportsperson Amadi Tongan Tonganba Lamda mana Phanglaba Singbu Oakpagi Thouram ama Pangthokkhre Y.O.S.C Basketball Ground KHURAI Popular High School da Pangthokkhre Thouram aduda Professor Dr. Ngangom Indrakumar Singh Managing Director Saibo Hospital Patron Member Y.O.S.C KHURAI Ngangbom Zogendra Kumancha MCS Joint Secretary PHED WRDSW Patron Member Y.O.S.C Amadi Dr. Konsam Surzit President Y.O.S.C KHURAI na athoiba mitunglen oina saruk yaki. Ngasi aikoigi prize phangdurba ahangsing magi life tabada number yamna phangaba meritorious student ko aikoina ngasi prize bigdori welcome tawdori loinana sanaba hiram khudimakta mai hiram da excel oiraba player mayam sinbo koi club ki tarutagi asmaina felicitation tawdori haibase masi yamna nungaiba poramani ado mayamna khangadori aigi haiba makoisina masi prize phangibse ngasi akoina phangdori che do natraga like amasa ma natraga certificate ama adu natie madu ba hata hebo ya amasa natie saidegi magi sahi kaya dagi ahing tundagi patarpa mamanaba mamanari kaya na langi ngaida makoina kaamada tumina sunjalaga unjalaga paaraga leba ahing da electric laktasu candle thalaga lai parakpa angangsing makoi sing sahi kaya makoi hona zaman